ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯨꯝꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯂꯩꯇ ꯍꯣꯠꯅꯖꯕꯁꯤꯗꯗꯤ ꯇꯦꯛꯅꯤꯀꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯑꯃꯗꯤ ꯑꯥꯔꯇꯤꯁꯀꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝꯅ ꯑꯀꯟꯕ ꯍꯥꯔꯗ ꯋꯥꯔꯛ ꯑꯃꯈꯛ ꯆꯪꯉꯤ ꯑꯗꯨꯅ ꯊꯣꯏꯆꯥ 2ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯇꯦꯛꯅꯤꯀꯦꯜ ꯁꯥꯏꯠ ꯗꯤꯔꯦꯛꯇꯔ ꯑꯗꯒꯤ ꯑꯥꯔꯇꯤꯁ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤꯕ ꯐꯤꯜꯝ ꯑꯃꯈꯛꯅꯤ ꯑꯗꯨꯗꯒꯤ ꯊꯣꯏꯆꯥ ꯁꯥꯔꯒ ꯉꯁꯥꯏ ꯑꯉꯥꯡ ꯂꯛꯅꯕꯒꯤ ꯁꯤꯟ ꯑꯃꯈꯛꯁꯨ ꯌꯥꯎꯏ ꯐꯤꯜꯝꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯉꯥꯡꯁꯦ ꯂꯛꯅꯔꯨꯔꯒ ꯅꯝꯗꯅ ꯀꯞꯐꯟꯅꯕ ꯍꯣꯠꯅꯔꯒ ꯀꯞꯄꯗꯒꯤ ꯑꯩꯈꯣꯏ ꯊꯦꯝꯕ ꯌꯥꯗꯗꯅ ꯀꯞꯈꯤꯕꯗꯒꯤ ꯑꯗꯨꯒꯨꯝꯕ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯄꯨꯛꯅꯤꯡꯗ ꯑꯗꯨꯝꯕꯁꯨ ꯐꯥꯎꯕ ꯂꯩ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔ ꯑꯅꯤ ꯗꯥ ꯔꯥꯖꯦꯁ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯕꯨ ꯇꯝꯕꯤꯔꯛꯄ ꯊꯤꯌꯦꯇꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕ ꯌꯥꯝꯅ ꯋꯥꯅ ꯊꯣꯏꯆꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯌꯦꯛꯄꯗ ꯑꯩꯉꯣꯟꯗ ꯚꯥꯞ ꯇꯥꯍꯟꯅꯕ ꯊꯣꯏꯆꯥ 2ꯁꯤ ꯍꯥꯏꯇꯥꯔꯦ ꯊꯣꯏꯆꯥ 2ꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯤ ꯌꯦꯛꯊꯣꯛꯑꯒ ꯐꯖꯅ ꯑꯩꯉꯣꯟꯗ ꯃꯃꯨꯠ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕꯤ ꯊꯣꯏꯆꯥꯁꯤ ꯅꯝꯃꯨꯔꯀꯥꯟꯗ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯁꯤ ꯑꯗꯨꯝ ꯊꯣꯏꯆꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯗ ꯇꯥꯎꯕꯗꯧꯅ ꯑꯗꯨꯝ ꯇꯧꯕ ꯌꯨꯝꯗ ꯍꯜꯂꯛꯑꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕꯗꯕꯨ ꯏꯚꯟ ꯊꯣꯏꯆꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯏꯁꯥꯗ ꯁꯨꯝ ꯐꯥꯎꯔꯒ ꯂꯩꯕ ꯑꯗꯨꯃꯥꯏꯅꯐꯧ ꯇꯧꯋꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯗꯤ ꯗꯤꯔꯦꯛꯇꯔ ꯑꯅꯤꯅ ꯐꯖꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯃꯃꯨꯠ ꯇꯥꯅ ꯀꯣꯛꯁꯤꯗ ꯊꯣꯏꯆꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯍꯟꯖꯤꯟꯈꯤꯕꯗꯨꯅ ꯑꯗꯨꯝ ꯋꯥꯈꯜꯁꯤꯗ ꯊꯣꯏꯆꯥꯁꯦ ꯑꯗꯨꯝ ꯐꯥꯎꯔꯒ ꯂꯩꯕ ꯑꯗꯨꯝ ꯊꯣꯏꯆꯥꯒꯤ ꯐꯤꯜꯝꯁꯦ ꯂꯣꯏꯔꯕ ꯁꯝ ꯐ꯭ꯌꯨ ꯗꯦꯖ ꯑꯗꯨꯝ ꯏꯁꯥꯗ ꯊꯣꯏꯆꯥꯒꯤ ꯃꯅꯤꯟꯁꯦ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯏꯁꯥꯗ ꯀꯤꯕ ꯑꯗꯨꯒ ꯀꯣꯟꯅ ꯌꯥꯝ ꯍꯪꯒꯣꯏꯕ ꯐꯥꯎꯕ ꯑꯃꯅ ꯊꯣꯏꯆꯥꯒꯤ ꯈꯣꯡꯅꯥꯡ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯊꯣꯡꯖꯨ ꯄꯥꯔꯠ 2ꯗ ꯅꯝꯃꯨꯕ ꯑꯃꯈꯛ ꯂꯩ ꯁꯤ ꯈꯣꯡꯅꯥꯡꯁꯦ ꯀꯩꯝ ꯈꯟꯗꯦ ꯑꯩ ꯀꯥꯔꯨꯔꯦ ꯃꯐꯝꯗꯨꯗ ꯑꯦꯛ ꯇꯧꯔꯦ ꯂꯣꯏꯅ ꯂꯣꯏꯔꯦ ꯑꯗꯣ ꯃꯐꯝꯗꯨꯗꯁꯨ ꯑꯦꯛ ꯇꯧꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯊꯣꯏꯆꯥꯁꯤꯒꯤ ꯁ꯭ꯄꯤꯔꯤꯠꯁꯤ ꯏꯁꯥꯗ ꯆꯪꯉꯒ ꯑꯩꯁꯤ ꯇꯣꯟꯊꯣꯏ ꯑꯣꯏꯗ꯭ꯔꯕꯣꯏ ꯊꯣꯏꯆꯥ ꯑꯣꯏꯔꯕꯣꯏ ꯑꯗꯨꯝ ꯈꯟꯗꯅ ꯑꯩ ꯖꯒꯣꯏ ꯁꯥꯕ ꯈꯣꯠꯄ ꯂꯣꯏꯅ ꯏꯁꯥꯒꯤ ꯐ꯭ꯂꯦꯛꯁꯤꯕꯤꯂꯤꯇꯤꯁꯦ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄꯗꯧꯅ ꯇꯧꯕ ꯑꯃꯈꯛ ꯐꯥꯎꯈꯤ ꯑꯗꯒꯤ ꯑꯩ ꯀꯨꯝꯊꯔꯛꯑꯦ ꯑꯗꯨꯗꯒꯤ ꯑꯗꯨꯒ ꯂꯝꯕꯤ ꯍꯜꯂꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒꯤ ꯃꯤ ꯑꯃꯈꯛꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯕ ꯑꯃꯈꯛꯅ ꯍꯥꯏꯔꯛꯑꯦ ꯉꯁꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯈꯣꯡꯅꯥꯡꯁꯦ ꯍꯦꯛ ꯇꯦꯛꯄ ꯁꯥꯏꯠꯇꯨꯗ ꯃꯤ ꯑꯃꯗꯤ ꯑꯗꯨꯝ ꯁꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯅ ꯍꯥꯏꯔꯛꯄꯗ ꯏꯁꯥꯁꯦ ꯑꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗꯒꯤ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯆꯨꯡꯉꯒ ꯀꯩꯅꯣꯅꯦ ꯑꯩꯅ ꯀꯥꯔꯤ ꯈꯣꯡꯅꯥꯡꯗꯨꯕ ꯑꯁꯦꯡꯕ ꯑꯗꯨꯃꯥꯏꯅꯒ ꯇꯧꯖꯥꯠꯂꯅꯦꯅ ꯈꯜꯂꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯅ ꯊꯣꯏꯆꯥꯁꯤ ꯔꯤꯌꯦꯂꯤ ꯌꯥꯝꯅ ꯊꯣꯏꯆꯥꯒꯤ ꯀꯨꯝꯕꯒꯤ ꯇꯦꯁꯁꯤ ꯇꯣꯉꯥꯟꯕ ꯑꯃꯈꯛ ꯂꯩ ꯑꯇꯩ ꯐꯤल्म ꯁꯨꯝ ꯀꯨꯝꯃꯛꯄꯗꯒꯤ ꯊꯣꯏꯆꯥꯒꯤꯁꯤ ꯑꯩꯁꯤ ꯑꯁꯦꯡꯕꯒꯤ ꯑꯗꯨꯝ ꯊꯣꯏꯆꯥ ꯑꯣꯏꯔꯕꯣꯏ ꯑꯗꯨꯝ ꯏꯁꯥꯁꯤꯗ ꯐꯥꯎꯕ ꯑꯗꯨꯒꯨꯝꯕꯁꯦ ꯑꯗꯨꯝ ꯐꯥꯎꯍꯟꯕ ꯂꯩ ꯁꯨꯇꯤꯡ ꯃꯔꯛꯇ ꯑꯗꯨꯒ ꯌꯥꯝꯅ ꯑꯉꯛꯄ ꯄꯨꯟꯁꯤꯗ ꯇꯥꯅꯤ ꯈꯟꯗꯕ ꯋꯥꯔꯤ ꯑꯃꯁꯨ ꯊꯣꯏꯆꯥ ꯅꯝꯕ ꯂꯣꯏꯔꯀꯥꯟꯗ ꯇꯥꯏ ꯃꯁꯤ ꯌꯥꯝꯅ ꯃꯤꯅ ꯇꯥꯕꯗꯤ ꯊꯥꯖꯔꯔꯣꯏ ꯑꯗꯣ ꯅꯣꯡꯃ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯅꯛꯄꯗ ꯆꯠꯄ ꯀꯥꯟꯗ ꯏꯅꯦ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯅꯤꯅꯦꯁꯤꯡ ꯑꯃꯈꯛꯅ ꯑꯩꯅ ꯍꯥꯟꯅ ꯅꯤꯅꯦꯁꯦ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤꯕꯅꯤ ꯑꯗꯣ ꯃꯥꯅ ꯂꯥꯛꯑꯒ ꯍꯥꯏ ꯑꯩ ꯏꯕꯦꯝꯃ ꯅꯪ ꯊꯣꯏꯆꯥ ꯁꯥꯕꯗꯣ ꯅꯠꯇ꯭ꯔꯅ ꯑꯩꯅ ꯃꯥꯅꯦ ꯅꯤꯅꯦ ꯊꯣꯏꯆꯥ ꯁꯥꯕꯗꯨꯅꯦꯅ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯑꯗꯨꯗꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯈꯜꯂꯤꯅꯤ ꯅꯣꯏꯒꯤ ꯇꯤꯝꯁꯦ ꯑꯝꯇꯪ ꯊꯦꯡꯅꯔꯗꯤ ꯑꯩ ꯏꯚꯟ ꯈꯕꯔꯗ ꯍꯥꯞꯀꯦꯅꯐꯥꯎ ꯈꯜꯂꯝꯃꯤꯅꯤ ꯂꯝꯂꯣꯡꯗ ꯊꯣꯏꯆꯥꯒꯤ ꯄꯣꯁꯇꯔꯁꯦ ꯊꯦꯠꯄ ꯎꯕꯗꯒꯤ ꯑꯩ ꯏꯆꯥꯁꯦ ꯊꯣꯏꯆꯥꯒꯤ ꯂꯥꯏꯗꯨꯅ ꯌꯦꯠꯇꯅ ꯂꯩꯗꯅ ꯏꯆꯥꯁꯦ ꯀꯉꯥꯎꯅꯅ ꯆꯠꯂꯝꯗꯣꯔꯦ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯃꯌꯥꯝ ꯇꯥꯟꯅꯕꯗꯒꯤ ꯊꯣꯏꯆꯥꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯣꯁꯇꯔ ꯃꯈꯣꯡꯗꯨꯗ ꯆꯦꯡ ꯂꯩ ꯊꯥꯗꯣꯛꯑꯣꯅ ꯍꯥꯏꯕꯩ ꯆꯦꯡ ꯂꯩ ꯀꯠꯄꯗꯒꯤ ꯐꯔꯦ ꯈꯔꯗꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯌꯦꯠꯂꯤꯁꯦ ꯃꯤ 2-3 ꯁꯨꯔꯦ ꯑꯗꯨꯅ ꯅꯪꯁꯨ ꯁꯣꯏꯗꯅꯒꯤ ꯊꯣꯏꯆꯥꯒꯤ ꯁ꯭ꯄꯤꯔꯤꯠꯇꯨꯅ ꯁꯣꯏꯗꯅꯒꯤ ꯁꯨꯇꯤꯡ ꯇꯧꯔꯤꯉꯩꯗ ꯌꯦꯠꯂꯝꯒꯅꯤ ꯅꯪ ꯅꯁꯥꯅ ꯈꯪꯖꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯜꯂꯨ ꯑꯗꯨꯒ ꯊꯣꯏꯆꯥꯁꯦ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯕꯅꯤ ꯊꯣꯏꯆꯥꯒꯤ ꯁ꯭ꯄꯤꯔꯤꯠꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯑꯩ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯗ ꯑꯃꯔꯣꯝꯗꯁꯨ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯋꯦ ꯑꯗꯨꯒ ꯀꯤꯖꯕ ꯑꯃꯁꯨ ꯐꯥꯎꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯅꯝꯃꯤꯉꯩꯗ ꯊꯣꯏꯆꯥꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯑꯗꯨꯃꯥꯏꯅꯒ ꯑꯩꯈꯣꯏꯁꯦ ꯇꯧꯔꯖꯥꯠꯂꯅꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯈꯪꯖꯗꯕꯤ ꯀꯥꯏꯅ ꯈꯜꯂꯛꯄ ꯑꯗꯩ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯝꯈꯤꯕꯗ ꯊꯦꯡꯅꯔꯛꯏꯕ ꯃꯌꯥꯝꯗꯨꯒ ꯊꯣꯏꯆꯥꯒꯤ ꯁ꯭ꯄꯤꯔꯤꯠꯁꯦ ꯑꯩꯈꯣꯏꯅ ꯅꯝꯃꯨꯔꯤꯁꯦ ꯁꯤꯒꯤ ꯁ꯭ꯇꯣꯔꯤꯁꯦ ꯑꯁꯦꯡꯕꯩ ꯂꯩꯖꯥꯠꯂꯅꯦ ꯊꯣꯏꯆꯥꯁꯤ ꯋꯥꯔꯤꯁꯦ ꯀꯥꯏꯅ ꯈꯜꯂꯛꯄꯁꯨ ꯌꯥꯎꯋꯦ ꯁꯨꯝ ꯏꯃꯥꯖꯤꯟ ꯇꯧꯕꯗ ꯂꯣꯏꯅ ꯂꯣꯏꯅ ꯊꯣꯏꯆꯥ 2 ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯑꯩꯗꯤ ꯅꯧꯖꯔꯤꯕ ꯑꯥꯔꯇꯤꯁꯅ ꯐꯤꯂꯝꯁꯤꯒꯤ ꯁꯨꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯩꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯑꯩꯒ ꯀꯣꯑꯦꯛ ꯇꯧꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯆꯦꯇꯣꯟ ꯊꯣꯏꯅ ꯑꯩꯈꯣꯏꯕꯥꯅꯤ ꯈꯟꯅꯔꯒ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯇꯥꯛꯄꯤꯕꯒꯤ ꯃꯊꯛꯇ ꯇꯣꯉꯥꯟꯅ ꯑꯍꯦꯟꯕ ꯅꯣꯂꯦꯖ ꯑꯦꯛꯁꯇ꯭ꯔꯥ ꯅꯣꯂꯦꯖ ꯀꯌꯥ ꯑꯃꯁꯨ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯐꯪꯉꯤ ꯑꯗꯨ ꯁꯨꯇꯤꯡꯁꯦ ꯇꯧꯔꯤꯉꯩ ꯃꯔꯛꯇ ꯑꯩꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯣꯔꯃꯦꯜ ꯀꯦꯔꯦꯛꯇꯔ ꯑꯃ ꯅꯠꯇꯕꯅꯤꯅ ꯑꯩꯍꯥꯛ ꯁ꯭ꯄꯤꯔꯤꯠ ꯑꯃ ꯑꯣꯏꯅ ꯀꯦꯔꯦꯛꯇꯔꯁꯤꯗ ꯌꯥꯎꯖꯕꯅꯤ ꯃꯤꯁꯇꯔ ꯅꯣꯔꯃꯦꯜ ꯀꯦꯔꯦꯛꯇꯔ ꯅꯠꯇꯕꯅꯤꯅ ꯑꯩꯍꯥꯛꯅ ꯑꯦꯛꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯑꯟꯀꯟꯁꯤꯌꯁ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯁꯨꯇꯤꯡ ꯃꯔꯛꯁꯤ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯗꯦ ꯍꯥꯏꯕ ꯇꯥꯏ ꯑꯗꯨ ꯁꯨꯇꯤꯡ ꯂꯣꯏꯔꯀꯥꯟꯗꯗꯤ
sumain taromagadi kan khalakun kup sudum yawe aduga angonda yang wana thengnajaba haragadi thongju part 2 ki khongnang amada nambasida namadi tawsi tokji na haina kanda khongnang si usama sa amada khoi chen bagi sinama name cheton mang tharaga ina matung inarpa adu nam bagi madak di chen thoroga halak phajing namdana aise tak ta di sirani habi kokchau bi karaga cheton di ki juki di madi mano ina samma pudra pigi sin nomuso cheton thoyogi yumaktada akhoi se continually ni to the shooting da wada bagi nong manam muruga nong alak pase ko hakchang syong wana akhoi se lei adu nong alak pagi nang wada bagi tanja sida akhoi se nong su thili su budina nong alam da nang wada mayang hakung hak pothana sena akhoi se pothana badagi adum tumda nagre badagi makeup thorok budam da pungan gale da shooting su cancel taw giba miku ko su kar thengna jagi thoja tu hari ba film si yamna nungai mayam da no gum haw ba pi bang ngam ne sa kanje aduga masi film sigi loi hawdagi na loi ba phaw awaba nungai ba mati khradang hajar ba da film si akhoi gi mouse brand gi team hajar ba tare magi colleague sabak to ne ba yam nungai aduga tathok tasin arai lekta artist mayam siga family gi type ta loina jaraga film si hawdagi loi ba phaw awaba nungai ba mayam ama share to minaraga film si success oigene na su khunjai thoisa haiba film sida ai makeup artist ama oina shamak tawjaki film sigi makeup asti film atai mayam ina bukanda film sina top mayam dagi film si makeup tawna ba hona badai ojabu ke amai ta joy amadi ai amba dapo juro mayam tana duna ai film moi da hona matung dai smoi thangna khotna kan hona jab dai ai film si makeup tawjagi ni thoisa film sida thoicha film sida each and everyone akhoi film gi thoicha tu gi tim masi loina ba wami na ki simana handana wai simana handa ga hen wai haiba ka shulai gi de loina mak se yauriba makeup artist adagi di whole team hai tare director the cameraman even actor actress loina ba yamwana adego yamna seriously loina work tawki ado akoi short su thoni jari haibadi thoicha tu si mai park ko hen view haidana ai film adum khara tawrok ba mayam sidagi sigi film sin atopa mahaw ma mu khunge acting da hairo dagi ama da hairo adum tongan ba khigi mating thudok ning bagi pot ama kha kainom kha ai tare do khigi leiba director khangde cameraman khangde khigi respect ti kaina draga su khoi imanabi gi type loina banina ka emta ikai ba hangoi ba thamna dana dum yam ngai na wa ko minagi akhoi di kai su khangja hijabana chade mayam gi seba kharga haida tawjabani aduna thoicha bu nungsibiu amadi thoicha tu gi timna mayam gi thaujal ni jari